ꯍꯧꯖꯤꯛꯁꯦ ꯑꯣꯐꯤꯁꯀꯤ ꯂꯣꯏꯁꯟꯅ ꯊꯣꯛꯈꯔꯦ ꯑꯗꯣ ꯃꯌꯥꯝ ꯏꯆꯥꯅꯨꯄꯥꯁꯤꯅ ꯃꯥꯁꯦ ꯑꯇꯥꯇꯟꯁꯦ ꯄꯥꯏꯔꯒ ꯁꯥꯟꯅꯅ ꯂꯩꯔꯦ ꯑꯗꯣ ꯃꯥꯁꯦ ꯑꯇꯥꯇꯟꯁꯦ ꯆꯥꯒꯦ ꯍꯥꯏꯅ ꯆꯥꯔꯤꯅꯦꯕ ꯃꯃꯥꯅꯁꯨ ꯈꯔ ꯏꯟꯕꯤꯔꯦ ꯃꯃꯥꯅ ꯑꯌꯨꯛꯀꯤ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯇꯧꯕ ꯃꯇꯝꯁꯤꯗ ꯃꯥꯁꯨ ꯆꯥꯒꯦ ꯍꯥꯏꯅ ꯆꯥ ꯄꯤꯖꯔꯦ ꯑꯗꯨꯒ ꯑꯁꯤꯒꯅ ꯈꯣꯡꯖꯤꯁꯦ ꯃꯥꯅ ꯁꯥꯟꯅꯕ ꯃꯇꯝꯗ ꯂꯧꯊꯣꯛꯈꯤꯕꯅꯦꯕ ꯑꯗꯣ ꯑꯃꯨꯛ ꯁꯤꯕꯤꯒꯦ ꯍꯥꯏꯅ ꯍꯧꯖꯤꯛ ꯀꯟꯅ ꯉꯥꯡꯈꯤꯗꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛꯁꯦ ꯆꯥꯛ ꯊꯣꯡꯒꯦ ꯑꯩꯅ ꯑꯁꯤꯒꯅ ꯏꯁꯀ꯭ꯋꯥꯁ ꯂꯩꯔꯦ ꯒꯥꯖꯣꯔ ꯂꯩꯔꯦ ꯑꯗꯨꯒꯤ ꯑꯁꯤꯒꯅ ꯀꯥꯔꯕꯣꯍꯥꯏꯗ꯭ꯔꯦꯠ ꯀꯦꯔꯦꯂꯥꯅꯤ ꯑꯅꯤꯈꯛ ꯑꯃꯦꯠꯄꯤꯒꯤ ꯉꯥꯟꯅꯕꯒꯤ ꯁꯦ ꯊꯥꯡꯒꯠꯂꯦ ꯍꯥꯏ ꯃꯌꯥꯝ ꯉꯁꯤꯒꯤ ꯍꯩꯖꯥꯡꯁꯤꯗꯤ ꯄꯅꯤꯔ ꯑꯣꯏꯅ ꯊꯣꯡꯖꯔꯛꯑꯒꯦ ꯑꯗꯣ ꯄꯅꯤꯔꯒꯤ ꯃꯆꯜꯁꯤꯡꯁꯦ ꯄꯨꯝꯅꯃꯛ ꯁꯣꯏꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯑꯍꯥꯟꯕꯗ ꯄꯅꯤꯔꯁꯦ ꯍꯥꯟꯅ ꯉꯧꯊꯣꯛꯈꯤꯒꯦ ꯑꯗꯣ ꯉꯁꯤꯁꯦ ꯃꯦꯔꯥꯃꯤꯁꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯦꯔꯥꯃꯤꯁ ꯑꯣꯏꯅ ꯆꯥꯔꯅꯤ ꯉꯁꯤꯁꯦ ꯑꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯊꯣꯡꯒꯗꯕ ꯃꯆꯜꯁꯤꯡꯗꯣ ꯑꯁꯤꯒ ꯂꯣꯏ ꯂꯩꯔꯦ ꯑꯗꯣ ꯁꯤꯒ ꯑꯥꯂꯨ ꯁꯤꯒꯅ ꯄꯅꯤꯔ ꯁꯤꯒꯅ ꯃꯣꯔꯣꯛ ꯑꯆꯧꯕꯤꯗꯣ ꯑꯗꯨꯒ ꯁꯤꯒ ꯖꯦꯅꯝ ꯃꯔꯣꯏ ꯃꯔꯥꯡ ꯄꯨꯝꯅꯃꯛ ꯁꯤꯒ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝ ꯍꯩꯖꯥꯡꯁꯤꯁꯨ ꯃꯨꯟꯈꯠꯂꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯁꯦ ꯏꯆꯥꯅꯨꯄꯥꯗꯁꯨ ꯆꯥꯛꯁꯦ ꯄꯤꯖꯔꯨꯒꯦ ꯑꯗꯣ ꯃꯥꯒꯤꯁꯨ ꯄꯅꯤꯔ ꯈꯔ ꯂꯧꯊꯣꯛꯑꯦ ꯑꯗꯨꯒ ꯁꯤꯒ ꯏꯁꯀ꯭ꯋꯥꯁ ꯒꯥꯖꯣꯔꯅꯤ ꯑꯗꯩ ꯑꯥꯂꯨ ꯚꯥꯖꯤ ꯑꯃꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯄꯤꯖꯔꯅꯤ ꯉꯁꯤꯁꯦ ꯍꯩꯖꯥꯡ ꯊꯣꯡꯕꯁꯨ ꯂꯣꯏꯔꯦ ꯑꯗꯨꯗꯒꯤ ꯑꯃꯦꯠꯄꯤ ꯑꯃꯒ ꯊꯕꯤꯒ ꯑꯗꯩ ꯃꯣꯔꯣꯛ ꯀꯥꯟꯆꯤ ꯈꯔꯒ ꯂꯧꯊꯣꯛꯑꯦ ꯑꯗꯣ ꯉꯁꯤꯒꯤ ꯍꯩꯖꯥꯡꯁꯦ ꯑꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯆꯥꯔꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛꯁꯦ ꯅꯨꯡꯊꯤꯟꯒꯤ ꯀꯩꯅꯣꯝꯃ ꯆꯥꯅꯤꯡꯉꯦ ꯑꯩꯅ ꯆꯥꯒ ꯊꯛꯅꯕꯒꯤ ꯇꯟ ꯑꯍꯩꯕꯤꯁꯦ ꯍꯧꯒꯦ ꯇꯧꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛꯁꯦ ꯄꯄꯥꯒꯤ ꯆꯥꯒ ꯊꯛꯅꯕꯒꯤ ꯇꯟ ꯑꯍꯩꯕꯤꯁꯦ ꯈꯔ ꯍꯧꯔꯒ ꯄꯤꯔꯦ ꯃꯥꯒꯤꯁꯦ ꯆꯤꯅꯤ ꯌꯥꯎꯗꯕꯅꯤ ꯑꯗꯨꯒ ꯃꯃꯥꯒꯤꯁꯨ ꯄꯤꯈꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯇꯟ ꯑꯍꯩꯕꯤꯁꯤꯗ ꯒ꯭ꯋꯥꯃꯣꯔꯤꯁꯨ ꯍꯥꯞꯀꯦ ꯈꯜꯂꯝꯕꯅꯤ ꯑꯗꯣ ꯒ꯭ꯋꯥꯃꯣꯔꯤꯁꯇꯣ ꯂꯣꯏꯊꯣꯛꯈꯔꯦ ꯑꯗꯨꯅ ꯍꯥꯞꯇꯔꯦ ꯑꯗꯨꯅ ꯆꯥꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯊꯛꯑꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯃꯨꯛ ꯂꯣꯏꯁꯟꯖꯔꯒꯦ ꯃꯌꯥꯝ